Kunjai, Ahmed ngasih mulai pause. Mari lainnya state kaya bayau duna kanamat da citizenship biro hena Ministry of Home Affairs na phonglokai. Citizenship Amendment Bill gi matangda awang nongpok lamdam gi Chief Minister singa Union Home Minister ga mifam pangthokani torombadu matam khre yithokre. Pasung Citizenship Amendment Bill gi mayokta ngasi si wakan mifam chadakre. STV Manipur Paming Tabir Singh, Taramok Solo in a box, Sandon Pizri. Mari Lainava State Yava Yaldana Karamata, Citizenship Piro Hana, Ministry of Home Affairs na Fondokre, Wafomasi, MSAG, Wangang Loy, Asok Prasatna, Paugi, Agency of the Fondokibini, Magna Haiki, Indian Citizenship Lonobigam Tarpa application Kudima, District Magistrate na Yamnakupna Yang Singani Eduga, State Government recommendation Pikatani, State Government recommendation Singadu, Mari Lainava Agency Singikutanga, Amukupna Yang Selhangani Haina, Asok Prasatna Fondoki Hari. Home Ministry gi sourcing paladuna pawasin makatana center na Afghanistan, Pakistan amadi Bangladesh tagi sanglapa Hindu, Sikh, Jain, Buddhist, Christian amadi Parsi singna India da citizenship launa bahona bada North East khaktana tana India gi atai mafam amade hekta khundana bahona bada kudung saba pigni hari. January ki tang Nepal da Lok Sabha na pass taukiba Citizenship Amendment Bill gi mayokta awang no pulamdam da mafam kada bill sibu yaning do phongdoktuna kongjang sangsilba sigi matang de Union Home Minister Rasnath na awang no pulamdam gi Chief Minister singa ngasi mifam pangthokani haina torombadu matam khare yethokre hai. ISTV News na phongba pawgi matung ina pangthokadoriba mifam asida Manipur langa ki maikai digi han taksin no lakpa Manipur People Bill Bharki President SNPB naba amadi Citizenship Amendment Bill asi Rajya Sabha da pass tawdringai da Manipur gi yellow missing kananaba clause ama hapsinba haiba wafamdo hena kansinnana mifam asida taksinduna thabo oina onthokna bahonagani hari. Amaram da bill asibu yaning da phongdoktuna ngasi su Manipur gi mafam academy amna wakat mifam chataki JCLPS Manipur na Waitho apunba maira pai bilup ka khusam naduna bill sing mayokta miamna wakat mifam ama Waitho kaithel da phamki JCLPS ke ko convener Moijing Mayom Khairuddin Sana Rajya Sabha da Manipur gi mihut oriba MP anina ngasi phawba bill sing matano wafam ta phawba phongdoktuna leibasi laibthibani border pillar ki watho mergers agreement ke saitheng kok tringai bill asigi saitheng amuk phangnan basilakpa si yaning de haiki convener Dilkumar Yunam Sana bill asigi mayokta JCLPS na miam goloina na Manipur ki kasin ko asin betungna lepalitina kongjang sangsalagna haiki pass tawdringai amasung sanaba hawdringai saisida ki mayokta koida hairiba Citizenship Amendment Bill se chanaba sungya yaroi North East ki state singda masi chanaba sungya yaroi helo kholo sigi makhada sigumba sitting protest tawgani adana JCIPS na Manipur ki katin koe ora mafum mafum de chatra singba thoranga se asingba protesting mifam sitting protest samasung myang kholo se basilatan dum changsen kigani Haruk Sambi apun menu filuf amadi Segaro Takalamam Lekai Nisinuna Takamam Lekai Youth Club ki Sanglda Wakan Mifam Chadakhe Wakan Mifam Aduda Bilasi Pasto Yaroi Awanong Pok kan Semadi Manipur Kanaba Indo Bangladesh Ngam Kai Tingzelu Haina Wakan Mifam Aduna Demantokhe Msu Desam MSF KSA Suk Ams amadi Konjang Hazar Lekai Marapai Bina Puna Sinduna Konjang Hazar Lekai Citizenship Amendment Bill gi mayokta wakan mifam chadakre bill sina pigadoruba saitheng kyagi maramda mairoi lof tarukna sangsilba kongjang singda Konjang Hazar Lekai Marapai bisingna suma pumphana sawat kani hari Sayang Ningtho Marapai Bina su mairoi lof taruka khusam naduna sagolbal sayang pokri mapalda bill sing mayokta wakan mifam chatakhi Awang Nongpoki Students Organization apunba Manipur Students Association Delhi Yongna ngang Center Mentor da Citizenship
amendment bill gi mayok ta akan ma khongjang chungchen khre khongjang aduna handak Tripura da police na nongoi ka padi mahiroi taruk sokabe thong adu kan yaning do phongdoki Rajya Sabha da bill asi pass to sungya yaroi hari. We strongly defy that bill. We strongly reluctant. We strongly condemn the decisions, the mammoth verdict that they have taken. We invoke and pray to every citizen of India to support in our fights, because we understand if this citizenship amendment bill gets accepted, gets passed, then our existence will be nowhere. Citizenship Amendment Bill withdraw tawgadabani haiba demand tawbaga loinana bill asu yaning dova phongdoktuna Manipur College Students Union na lakliba Republic Day gi thorumda saru yaro heri. TG Higher Secondary Students Union asu Citizenship Amendment Bill pass tawu yaning do phongdoktuna madi masi handokadabani haiba kholauda Republic Day thorumda saru yaro heri. Haukiba January Nepal da Lok Sabha na pass tawkiba Citizenship Amendment Bill yaning do phongdokpa oina Dem College of Commerce Student Union na lakliba Republic Day thorom boycott tawragani haina General Secretary TS Gardas na thadokpa cherolam na khanglali. Konthozom kendra gi oina Go to Village Mission Taranithuruk subo oina ngasi pangthokkhre kendra si gi oina ngasi khumbong da leiba Koloi Pans High School ground da pangthokiba Go to Village Mission gi thoromasina kendra si gi oina aroibani hari ngasi gi thoromadu da kendra gi MLO su oriba Tourism Corporations of Manipur Limited ke chairman su oriba Dr. S Ranjan Impal West ki DC Praveen amadi ate official kya su surga ki thoromadu da mahiroi singda larik yan thokhi usar kya su thaki amadi ujala scheme makha da gas connection pikhi tharonga mari lenana MLA Dr. S Ranjan na Konthozom kendra su Go to Village Mission loslaga School Fagalansi haiba mission se Chief Minister gi miyang makada paikalagani Kendra sida larik tamba leplaba angang sing makata na larik tamalagani haike. Republic Day gi section thorong local boy na Imphal East District Police na ahaluk mayale kaida nga save combing operation se takre nupa nupi punna shatruk hena amount to ina verification se taki masagi satak se yauduba nupa ni palamadi nupi ama makata ba verification gi damakta hangang police station da sinakre. Impal West Commando na fightinga kaithel da combing operation chetakre mioi samorom verification chetaki mioi manga masagi mari lenaba saktak se yarom dalbadagi check my police station da sinakre. District Police Station Commandos na ngasiyuk Nagamampal Hindu Hotel mapadagi Jalal's Provision Store ge nak yet leba mpham singda thibum gi tawuk chetakre. Additional SP operations DS Krishna Tombi gi miang makha da chetaki operation adu da mioi Chamri yang kai taru amam to ina verification tauke makoi manungda masagi sabsaba saktak se puthok ngam da mioi tara taret makatana wahang pahong gi damakta City Police Station da sinakre. Nongthol gi matam da su District Police Asi Commando singna Imphal gi Pauna Bazar machin dagi Ibohol cycle phawa amadi MPP office tagi Lema Shopping amadi Governor Road ta thibum gi tabak satakre. Additional SP Operation Krishna Tomi gi miang makada DSP Commando Amit na lusingba kangbom na satakiba operation na mioi sawani phumari amamam tawina verification sataki makoi manungda masagi saktak se sabsana puthokpa ngamdaba mioi kunma thoi makataba wahang pahong chathanabagi damakta City Police Station sinakre. Republic Day gi full dress rehearsal hayang ayupung tareta Imphal pangthoklagani hayang gi thorom amasung January 26 ta pangthokadurba thorom masigi numit singda Imphal manungda gari satok sasinda ahongba leigani VIP amasung car pass yauba invitees sing natna Krishna Premi oil pump dagi awang lomda Kaisampat dagi Khwaraman Bazar Marni thong dagi dukan thong babu thong Kangsup lambi dagi flyover amasung Khwa thong dagi North AOC Sanjen thong dagi Kanglagi Western Gate Kaisampat thong dagi ayupung 3 minute kuntra dagi function loader fawa gari sangbu yaroi Indro Burma Road Mayangphal Road National Highway 39 Yangpokpi Lamlai Porompat Andro New Kasar Road Kangsup Road amadi Tidim lambi dagi lakpa gari singsu diversion legin hari Sahi Noribi Nupi Masamada Natabalisa Satlubaga Mari Lenana Police Custody Ladiba Manipur Film Producer Dinesh Strongbram Ngasi Serap Court Complex Leva Special Just Box Hogi Court Putokre Kona Makata Nubit Huni Police Remand Pikre Accused Makadige Medicals Ground Bell Pibi Naga Tarakpada Korna Matang Tang Kunmarida Putokpada Kananaba High Crep Accused Oriba Dinesh Strongbram Na Kaisampat Churasampur Parking Maya Leva Maki Zimda Sanabi Lapi Nupi Masamada Natabalisa Satki Haina Nupi Masadugi Mamana Wakalakpadagi Mahapu Father Custody that Tamakivani.
इम्फाल किलोमीटर चाम हुंबुतरे लोम लापा मणिपुर की अवांग नोंपोक ngongkhai ngakpa kulsing manungda ama oriba satrik khulen awat apana thalaba lamdam oihuri lambi thongi phibam ka hena phatan lehuri hiramasida paudam mama aina hojik leiriba mafam si kamjong district ki manung chanba aduga manipur ki awang nongpok khwaidagi ngongkhai na haiba yare saruk leba adu makhulamani satrik khulen gi missing si apunma missing si lising amaga samunga romni hariba khulasida hojik kari awa ana thengnei aduga makhoi awad apa karino makhoi na khwaidagi hena athubada pami bana karino haibana chingdo khamina nabagi tanja duni aina lojari basi Kanagumba miyoy mana satrik khulen tana satke satrik khunok tana satke haiba taragadi mahak kamjong district headquarter tana lakpatai mafam dudagi kilometer kunthra ga taret awang nongpok ta chatlagani akhugi satrik khulen leiriba mafam che satrik khulen amani satrik khunau haribasi agi hek oi thambada leiribasi ango sing haraga khangnaba ango range sei sida border pillar number 114 dagi 120 forwa si exist orga hoji forwa lei koi chatrik habasi manipur state dagi koi digi corner oin lebni ani sibuda koi ukur district su koi digi corner oin leye koi gi area sida khunasya chobni khunchoni adubu government na koi da lambi pie an pmchs waida lambi du pie lambi du element yodi patia ina koi complaint toru su action lobidre ngasi phoba hojik lambi do element chum dadana dum pancha chalibani aduna yari ba makai element jumna ba haibasi nakoi department su kramateng pio haibasi koi aijaning hoji makki oina yamna khudong chada ba mayong nari base kamjong dagi na khulsi yobo phawda changi ba kilometer kunthra tare se PMGSY gi makha da kakko lambi thongi matang na hairu ta gadi manipur lengak na manipur gi kachin koya sinba thungna chawkhal angani fagal angani haiba wafong kaya ama miyam da thamba taraga su taseng na yamna ona taina ba fiwam da maigai somda leire habasi aikoi ngasi mafam si yokhong tamda khangi aduga loinana PMGSY gi makha da ka iba lambi si pakpa sudaba ka hena ngamba nungchai thokibagi phibam phawa thengna daba kaya ama leibasina khunja singda awawa pibada natana nongju thagi matamda di makoi khundagi hendokpa ngamdaba phibam dudani leiba phibam sibu ko anba matamdani lamdam sigi miyamna pamna gadoriba lenga afaba ama leyana haigadoriba si hiram sida mari leinaba singna athu matamna mieng changbadu khunja singna pamhori manipur ki miyam gi oinasu afaba wakhalon ama oigane na khalli ISTV news ki dawa chongthama boigalona na paudam jaiba Richard Ranjan Chatrik Khulen Kamjong district Eastern Army Command की GOC in Chief Lieutenant General MM Naravane na ngase Manipur की Governor Dr. Nasma Haptullah amade Manipur की Chief Minister N Biren unaduna status की law and order की phibung matang wadi sanakre ngasi unakiba duda GOC 3 Corps Lieutenant General Rajiv Shirohi IGR South Major General KP Singh Susruga ke namit humni की khongsata ngarang thunglakiba Eastern Command Indo-Myanmar border susatuna mafamadu leiriba lanmi singa wari watai sagani Army masung sam Rifles unit singna packet pa project sing su yang singani hari ngasi sarakna pung 4 minute kuntra mukta baduaida narcotic affairs and border na akang na ba paw ma fangbadagi Imphal Tulihel airport ta Indigo gi air cargo dagi pochai thambamda insang napi hapa bag amadagi ganja kg kun fagle hari makata na narcotic and border affairs na kia sama lokatuna thizin gi thabak setakhre Hausa makata pa paukem rum lakthang da temre prem talo minase
Northeast Hanbo in a National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in a sakhangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pibada mangzil thariba Patsoibi Housing Finance Company Limited amadi masigi subsidiary companies singi sister yauna punna branch tara humdo yang dukjare miyamna financial facilities sing lobi na baning sing jare Patsoibi Housing Finance Company Limited and its subsidiary group of companies. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Angang singbu smart oina mari makhong chumna parents singa anakpa mari ga loina na bukhachariba live school gari gi pre nursery digene class 10 fawbagi anowa admission hojare school asina angang singbu oja singna kupna electronics ki mateng loduna takpi tambi betana tana angang singi mayum mem da chatuna matam gi e paw fauna duna angang singbu afaba maru changma mi amamam ohendaba yadi haiduna khona jariba live school ni admission to biduna yengbiu nupa amasung nupi ki boarding ki khudung chaba pijari akak naba sit khara khaktani. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNOCO School, Metro. Break matungda taramnong seri makataw pausing Thobal Turel bo aphabai sing selalu haina Thobal Rivers Conservation Committee amidi Thobal apunba maira paibi association na thasik tang taratrukta mipam pangthoktuna lawkiba waripki matungina ngarang January tang 13 fawgi manungda lengak na turel si kananaba positive response pibiu haikibadu thabakta onthoktabadagi ngasidagi hauna nunglengoi propagari sing committee amidi maira paibi association na thingba hokre Thobal apunba maira paibi association ki secretary AK Sunitana Miyamna lengak amadi mari lena sinda karak hana wakal abasu thabak amata pakhalak tabadagi khongjang asi sangsalak pani haike kariguma gari na mo hanna lam hendana kariguma thulak taragati gari je bai thaba adagi tugai be yakhaiba mayam torpu matamda masa gi daitani All Yaripo Local Truck Owners Association ge Secretary Rasmon Sharma na phongdropada Association nasigi makhada leba gari sing maike anigi marakta yanaba productive fawa nunglengoi singri tabak si leplagani wareba sigi wangmada kanaguma singna makata na nunglengoi singri tabak tobigano haiki kanagumba hairiba sigi wangmada nunglengoi puraga chatpa gari sing protection committee or maira paibina phaba natraga thugaiba mai thadokpadudi masa masagi riskni daitani Gari owner ni haizeba miyoi kharana National Highway da wet bridge sarga divers singi sel khonga na bahonariba si Surface Transport Hills Area Divers Welfare Unions Manipur ni yaroi divers sing da singnar pakudema union na subsan thenagni haina ngasi North AOC da pangthokpa pawmi sing unabada union gi president A Pukelo Isena haikre mana makha taraduna National Highway contractor ta wet bridge semduna makoi gi khudong saba hena fangna na bahonaba divers singi awaba asidi karisu khangdaba thong asi union na haksina lawi Manipur lengang na suira masid miyeng sungyu haike amakoi na sung wet bridge semla ga larebdi pisa khaiba kari guma jeru ko yamna wawa lakni amuga ateso matam so yam mangani aduga amakoi na haji simge hebise akoi jeru ko awawa yamna thina ga laga dore asima ko awawa jinga to badege akoi hirsi regi akoi surface transport gi president ni adu mom ai kanna ma asigi toba yaro hena kana best dora lai National Highway Infrastructure Development Corporation Limited na Imphal Jiri lambi gi matang da aranba report kaya Highway Administration da pisile haina TDC ki president Hizam Ranjit na phongdokre wafam singa si MJ Avenue da leba TDC office ta pawmising unabda phongdokimani mana makata na haikibada biarona matam sangna lambi asida makogi aning ba pamba lisang sina satana lakpa duga manana National Highway Infrastructure Development Corporation Limited na tawduna leire Highway Administration da lambi asida leiriba thongsing ton kungamari dagi hena purabadi thongsing asi tekani habi aranba report tharam leire adubu TDC na baraki thong asi
GRS sidagi hangbada ton nifu fawgi manungda puwa yaba thongni haiba khangle adubo National Highway Infrastructure Development Corporation Limited na loktuna ba manba thong amada thong sida ton kunmari dagi hena lanan ba yadri Bharat Sarkar gi lisingani taranipal gi July taraganipal thokiba Bharat Pumbugi oiba Gazette notification amada National Highway singda ton Kunipan dasmik ahum sinodagi hauraga ton kuntraga taruk fawa puba yabi awa ayaba pikrabani adubo National Highway Infrastructure Development Corporation Limited na matang kuina lambi si sel tingdana paiba yana naba honaba manba thong oina thabak chatanu leire aduba matamda National Highway Infrastructure Development Corporation Limited na thong asida gari lanba yabagi ton masing semdoktuna gari sing lalal drabadi makoki matakta TDC na akanba protest tawnaba sem sanu leire haiki amaramda makoina hauzik barak thongi semjiliba asida Riven natraga wheel guard haina khangna makhalgi posak hatri makoina barak makro madi irangi thong mapung phana semjinba ngamdrabadi maduda sangba semjin sadin mugi sangba senpam punama TDC na daita loduna pudokani gari singna su Central Motor Vehicle Act ki matung inna puba ba arumba sing puduna satpiu atumatamna Chief Minister su National Highway Infrastructure Development Corporation Limited ki mathakta mieng sangadabani haike khudingi gari singdugi matung ina ton taramapan ton kunipan makai amadi kunsa tarok puba yabagi ayaba se India government piri all over India sanagadam ne masi all national highway sanagadam ne Imphal Dimapur lambi na su sanai Imphal Jiribam lambi ne kari manung no ba athing maji thamjeli che NSIDCL na Ministry of Road Transport and Highways gi mathakta leibanate athubu matam da masi semdoktana हाइबा गाड़ी सिंचे लालंद्रबदी मणिपुर लाइबा जीरीबाम लंबी नेशनल लिबा ट्रक पुनमक NSIDCL गी गेट मक्ता द थोगजलगा अखोय अदुगुंबा एजिटेशन अमा अखोय धरना अमा तौनबगिन सेम सारे Royal Riders Manipur ge Taranthurk Suba Foundation degi mangwinena ngasi Kota Umbu Laikai Ward number 1 ge khulakpam Rahamtul ge imung da mateng pangkhre Riders singi maiki degi seng bag ani maital bag ama maipu sak thonanaba leirang amadi atei sana thana polom sing mateng pangkhe Riders singna khudaki oina sel khaigatuna mateng pangkhe masai sehi hombonipal surabi rahmatun masa sonjil pagaloina masanu pa sei kuntratarat hom suraba iboso mamit udaba madi nata dabna wangang bagam dabadagi wan hingbagi akhanaba pawama ISTV News na sandokhraba matungda imumanung asida Royal Riders Manipur yongna angama mateng pangnarakpani Royal Riders Manipur gi outgoing president RK Tombisana na sahi kumron mari lenana security rights ama hek pangthokpagi saru ama oina tola taraba imung singda Riders singna angama khaigan aduna mateng pangpani haike Hayangdagi President gi charge lorgadaba Momo Laishamna imung asigi phibam urubada athubada lengaki mieng sanganingi Manipur miyam nasu landam asidagi leitalare sing muthanaba angama mateng panganingi haike माइना फिल्म से लेम से अखोइन उबदे याम नुवाइ जदे सुमा मायाम पुथोक प्रियक्तन उटपिरिबो खरपिरिबा अखोइना मिटना पांगम दबदो अखोइन उजरक्तन लाखो ngam से ISTV की थ्रू दि सो अखोइना ngamjarapani adon ISTV सो अखोइना Royal Riders मागी दि अमुकनमा हन हन थागतचरी इरमदम सिगी प्रजा पुनमक Royal Riders मागी दि सुमाइना सोथारेबो सिंसे अखोइ अंतंग अखोइगे अंगamba mateng pangminasi Manipur da yelong idagi leminar ba kabui furuki khwaidigi maroiba natke kumai sagang gangai ge ngasi marini senba numita ipsagi thomi sing yauna Bisnupur district ki oinam kabui khulda haraute amna pangthokre tarmadu da ipsagi president Joychandra Konthozam khulgi khunbu GD asum khulakpa ke Kumar susarwaki Joychandra Konthozam na kumai asina kabui furup chokotpa watapadaba manaba khunayama oibaga loinana akhoi masal amatoina hingminaba oireseno loinana kolgi community hall sananaba tin bandal tara ipsagi makaidigi soidina pangani haina thajabasu piki thasigi tara manga amasung tara tareta singjamai mengbam lekai da leba Dr. Salam Nongtholgi yumda nomai kapchalumba thong yaning phangloktuna Dr. Nongthon gi pokna pham thanga salam lekai da bus parking da lamdamadung miyamna wakat mifam chatakre thanga salam laikai na sinur chathaki wakat mifam aduda saruga ki nupi mana miyam gi thabak toriba Dr. Nongthon gi maral karino athu matamda miyam khangna sengdok piu mirakta nomai kapsinduna nupi angangda ki khang piba matungda tobigno haike sumba thagdoksi matungda amu hanna tobigano thon bigano
Young Party Association na ngasi pong taruk tagi Kaukiba Churasampur district ki matam kak taba total shutdown na district sigi moksak punsira kai pire association sigi volunteers sing lambi de thortor dukan sing thong lona ke ZRO ki president association sigi general secretary bo hatna ba insin ki haiba maral siraduna mapu phana ba demand toruna khongjang system sin ki bani tawdo sing mari leina mio any police custody leiri bani association asina chief minister da taksinduna January kumathoi fawgi manungda ZRO ki president fagani haina Hazaba Piduna Lakiba Dubu Padabadi Nasidi Kongan Sisang Sinkibani Sagnu Kendra Madi Kumbi Kendra Founder Riba Manipur Tutorial Matakta Saba Wangu Sanan Kong the Leba Litan Tongi Pibam Noma Nomi Soxilapana Miam Satok Sasin over the Sound Kudong Sadamare Wangu Tongzong Hectic Kibadi Kendra Anigi Miamna Satok Sasin Torba Tongase Marilla never sing a young Sindabadi Noma Nomi Pibam Soxilapani Myro Sing Satok Sasin over the Susona Awa Wade Marilla never Kendrugi MLM di Langana Tumatumda Miang Sangbiduna Tonga Simiam Yapamam on the Semsin View Hina Lamnamadungi Muyana Langaki Pugning Singsilly. Kendra MLA Amadi Sugnu Kendra MLA Anina Masu Atoma Matamna Young Berga. Fongsil Sanbinaba, Tavio Hadana, and Pazagi Mahut and Hajati. Aduna Sarkar Namasi Atu Matam Dalitanasi, Simson Binabidam Singari. Lamlai Municipal Council ki councillor sing na PMAY gi yum sab gi sanfam beneficiaries sahum rom gi lokthokre haina media da phangthok ki badu yumpham yaw dobini haina Lamlai Municipal Council gi ward number mapal gi councillor Irom Rojena councillor sig office ta pangthopa pawmi sing unabra phangthokre pawgi mifam adu da saruya ke ba vice chairperson Sagol Sam Shirosandrana Manipur gi oina thabak khwaidi gi fajana tawbugi Taruk Suba position Lamlai Municipal Council bo Mingsa Tialaga Rasniti Kudong Savalogan Hike. Council Kolive area the Library Parza Kudimanga Sigumba Pataba, Rasniti Akuba Mieng the Gay, Lapna Libiduna, Loinana Sigumba, Toning the Toto Mayam Zida, Akoi Puna, Kusam Naraga, Akoi Sigumba, Musing Zidagi, Puna, Tangamina Zahab, Wapam Zingasi, Lamlai Municipal Council Santok City. Tourism Department की मणिपुर tourism calendar लिसिंग नि तरह मापल Secretary Tourism के office chamber द फोंक्रे तोरमदु द Secretary Tourism नीति केसवानी Director Tourism W Ibol सुसुगा के calendar से वालमसुंग table format फंगनि हरे Handicraft Service Center Imphal Office of the Development Commissioner Handicraft Ministry of Textile Sinduna Has Katalas Sajoks Sivirgi awareness program ama Nongpok Ningto Community Hall Lamdungda Pangthokre Tormoda Handicraft Service Center Forum Parke Assistant Director TS Rajan Manipur Science and Technology Council Tangal Parke Scientific Officer Dr. Raskumar Pritam Jishusuraki Assistant Director TS Rajana Lamdamasi Kusahiraba Mui Singh the Ministry of Textile Gimakada Saktak Sematokram na Paigini Piriba Card Adu Kudong Sabakaram na Pangani having Matang awareness program si Pangtopani Card Piriba Mui Singh the training workshop na Sing Musing Piba Hore Hike Singda Damgi Bhalf Yadaba Sung Lemakong Turelgi Isel Kahena Pixilakpana Kangsub Amasung Singda Water Plana Miam the Tangnabi Sing Sang Naina Piba Ngamsilaktre Iroi Semba Sing Takaleva Reservoir Singda Ising Sang Naina Kaba Ngamlaktabana Iroi Semana Konba Infal Mapam Sing Singdana Konba Tangway Banama de Lampel Mapam Sing Kangsub Taki Piba Kaisampat Nepra Major Kwakaitel Irom Pukri Sing Tamlekai Sangai Pro Babu Parana Sing Mapam Sing the Ising Yobang Ngamlaktre Tanja Sida pipeline dagi pipe na ising singba department gi ayaba yawduna connection to amasung pipeline akaya to thoanaba tobidana apil tawri unauthorized connection sing kakui thabak department na kanna chathri hari hauze amukana tema bremtang lominase Hangbiragani Ima Diary da milking machines khutna sangom sumbagi awaba leiraroidaba yamna luna nana amadi hygienic oiba mawongda sangom sumba yaragadaba milking machines Ungkhayam de dum san mari manga ji dum sumbang ngami kawaga sangom hidokani hayo wafam nei sida sangom sumba easy to hai se ko adum oide hani jangna dum jab jana dum kai 2019 na lakpada supnagi lising aniga taramapan piraga adungi apamba Hero Metro H natraga Hero Duet ama pung anigi manungda lawiba yagani.
Pleasure Metro Edge amadi Duet ta lupa lising ahum cash discount su pizari. Hurry, offer valid till 31st January 2019. For more details, please visit authorized dealer Eastern Hero Chingmirong and Eastern Hero Sangai Pro opposite ISKCON Temple. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Amukson na taram noksari makata pausing Manipur Secretariat Services Association gi ngasi phangkhiba akhanaba general body mifamna hayangdagi seswag strike sangsinaba warep lokre government na association gi charter of demands sing thamoi sengna khanaduna loisinanaba honadabadagi khongjang sangsinaba prep lobani hari Barnian Repertory Theatre gi kuntra mangarak suba foundation day gi celebration ngasi wangkai ningthem pukri mapal leba Barnian Repertory Theatre gi complex ta pangthokre ngasi gi thorom sida art and culture gi commissioner oramba Kangjam Radhakumar Manipuri ensemble gi director Khetri Jugindro filmmaker Dr Makhurmani Mongsaba amadi Barnian Repertory Theatre gi chairman Megachandra Kongbom Singmana atoiba mithung singoina sargaki ngasi gi foundation day ga mari lenena Barnian Repertory Theatre na puthokpa Khetri Fazito na direction piba Stop Mob Justice koba drama amasu miyam da khutol tamkhe Joint Director Veterinary Bisnupur gi miyang makhada ICDP Sub-Center Sanjanbam amadi Singphu Dispensary gi apunba staff singna January 13 gi chatharkiba sasan hida kathopgi thorom ngasi loisinkhre kha Sanjanbam Purkhambam Thongnaujam Lorembam Wang Khuman Isok Tera Pokpi amadi Khumpham Makha Lekai gi sasan sahung kunthak taret rom lemna hida kathokhi District Health Society na sinduna miyamna idan tobugi kanaba amadi tangai fadaba kayagi matangda nomingi oiba motivate trainings program ama Thawal District Hospital pangthokre kaksing amadi Thawal gi organization kuntra manga gi music na surugatun pangthokiba toromaduda State Health Society Manipur gi State Blood Cell gi State Program Officer Dr L Tomcha Khuman Thawal gi CMO Dr N Jentukumar amadi NYK Thawal gi District Youth Coordinator L Laxman Singh na maroiba music oina surugaki Hoje makata nga sisan wi pawmo lobisi nga sisan wi pawda City Olympics Association Sinduna Haukiba Tang Nifal gi Sandal District manung sana leba Liwa Sari sanabung satrukpa Taramdoi Suba City Football Tournament gasilusin kre Nupi geda Monsangs Pantha ena winner Nupagi Opanda Jafau A amasung veterans Nupagi da Monsang Panthana winner oikre Nupi ngasi sanakeva final da Monsang Pantha ena Pantha bibu ani sunodu thoiki Nupagi awful final da Jafau ena Liwa Saning ebu goal ani mada thoiki veteran gi final da Monsang Panthana Liwa Saning mu goal amasunoda thoiki Thasigi Kuntaretagi Kuntramatoi Fawa, Senaina Yumboiduna, Joral Nehru Stadium Complex, Chennai, Pangtokadruba, Kolumdoi Suba, Senior Amadi Taruk Suba Junior National Sport Championship for the Deaf 2019 Gi, Saru Yarunaba, All Manipur Sports Associations of the Deaf and Damgemioi Kuntranito Saba, Kangbuama, Nasi Senai Gidamak Falta Dokre. Hausamakata Sanawi Power Boy and Tozum Amuk Pambigane. Trau FC Manipur gi ahan bo home match New Barakpur Rainbow Athletic Club Kolkata gi makuta maiti gre All India Football Federation sinduna tha sigitang tarani thoitegi home and the away basis sathariba Hero Second Division League ki ngasi Trau FC Manipur gi ahan bo home match Khomalampang Main Stadium da sanakiba match ta New Barakpur Rainbow Athletic Club Kolkata na goal ahumani da maiti bi khibani Match sida mai pakiba New Barakpur Rainbow Athletic Club Kolkata gi goal singado Sujit Sadhuna match ki kuntrani pal subamari hupumanga subam nita goal ani sanki atopa goal aduna
Yeni Zuel Sunday Yinkana Mers ki Yankai Shuba Minita Sankibani Mers Sida Mighty Kiba Trau FC Manipuri Golani Aduna Raisang Mai Kodagna Mers ki Taranito Shubamadi Prince Well Imekana Mers ki Humputram the Shuba Minita Sanki Ngasi Sanakiba Mers Sida New Barakpur Rainbow Athletic Club Kolkata Gis Hanaroi Yeni Zuel Sunday Yenika Uguskwa Emmanuel DBNdu Sarkar Ramadi Trau FC Manipurgi Risang Mai Kodang da match conduct Tokiba referee yellow card utki Saturday League Asida Trau FC na match Taruk Sanabalo keep the point Taruk New Barakpur na match Ahum Sanabalo keep the point Manga Singa Bang FC Aizol na match Ani Sanabalo keep the point Mari ATK Rizam na match Ani Sanabalo keep the point Ahum Mohammedan Sporting Club na match Ani Sanabalo keep the point Amamadi Jamshedpur FC Rizam na match Ani Sanabalo keep the point Ambata Pangdana Makong Matang Taduna Sali Trau FC Manipurgi Matangi match Tha Segi Tang Kulum Doida Anishuba home match Soina Singa Bang FC Aizolga Komalampang Men Stadium da Sanaragani Ngasi Sanakiba match Asida MLA RK Imo Ice BS Construction Material Private Limited ki proprietor Ice Bikram IGP Administration Manipurgi IK Muibha Madi Comet Skungi Managing Director I Umakantana Thormapu Singh Oiki Sajing inat kan balum na sinduna sajing kangjibung da sathariba kuntra suba langthapal kendra interclub sports meet ki football masanagi league ground yi matching ngasi sanabolo sinkhre ngasi sanaki boriba match ta MRC sajing maireng khongna CWC sajing mamalkai bu gol ama sinoda maitiba pikhi match asida maipa khiba MRC sajing maireng khongi gol adu ke dinkuna match ki kulumdoi shiba minita sankhibani Sathariba tournament asigi ahanba semi-final match tha asigi tang kunmarida LYSSU Lilong amadi MRC sajing maireng khonga sanagani ani suba semi-final match tha asigi tang kunmanga da NSU Naran Kunjin Mamanglekai amadi Megan Club sajing awanglekai ga sanagani Niles Wahimba Mr. 11 Open Futsal Football Tournament Organizing Committee Amadi Usa Baban Club Sagolbal Sayang Sinduna Sayang Ground Satariba Marisuba Niles Wahimba Mr. 11 Open Futsal Football Tournament ki ngasi sanakiba ahanba match da Lize FC Game Village na UBC Sayang bu gol taret ahumda ani suba match ki sanakiba da Lanchen B FC Tabung Khongna Juvenile FC Tera Sapam lerek bu gol ani amada ahum suba match ki sanakiba da RFC Khamnam lerekna Mama FC Sagol Balbu gol mari ahumda mari suba match ki sanakibada Champion FC Sapam lerekna Alpha FC Porompat gol taruk amada maiti pikhi manga suba match ki sanagada team WFC Moirang Khom laktabadagi Bolero FC Bamol Lekaina walk over lokhre amaromda ngasi match sanaba lakhidaba WFC Moirang Khom organizing committee na sathariba tournament asidagi tanthokre Langthabal Sporting Club Langthabal na sinduna Langthaban Public Ground Langthabal da sathariba ani suba Haibok T20 Cricket Tournament ki ngasi sanakiba ahanba match da KSDO Kyangwaina RRCC Sorsan Purbu Weekend Nepal da maitibi pikre ani suba match ki sanakiba da Manipur Veteran Cricket Association na Sagolbal United Sagolban bu ran marputra mapal da maitibi pikhi All Manipur Film Makers and the Producer Association Apimpana Sinduna Tha Sigitang Kundigi Team Taran Grubani Tongna Kaitutuna Nesu Ground Porompat Satariba Manga Suba Apimpa Kapki Ngasi Sanakiba Ahanba Matchta AMCET FC na Choreographer FC Bugol Mari Sinoda Anishuba Matchki Sanakibada Amig FC Team A na Apimpa FC Bugol Amas Sinoda ahum suba match ki sanakibada actor FC na director FC bugol manga amada amadi mari suba match ki sanakibada editor FC na amig FC team si bugol mari sinoda maiti bapikre YMC Haraurong na sinduna club asigi ground satariba Nepal suba Haraurong trophy level village wise football tournament ki ngasi sanakiba ahanba match na KKFC Pangaina SYDC Sinam bugol mari sinoda ani suba match ki sanakibada SKY Sinam komna Young Boys Tangkhambu gol taret mangada ahum suba match ki sanakibada PGPC Pukhaungna Sekta Team A gol ahum sinoda amadi mari suba match ki sanakibada MZSU Mapauna YMC Team A Hararobu gol taruk anida maitiba pikhi
District Sports Association Bisnupur na Sinduna Bisnupur Mini Stadium da mamang sahigi December tang taramanga dagi tim taramanga na grubani thongna khaidok tuna sathariba manga suba ice pisak Memorial First Division Football League ki ngasi sanakiba match da TYA Tinungaina BFA na chobo gol ama sinoda maitibe pikhi Amaromda Association asina Sinduna Stadium asida sathariba tarawomdoi suba and Balananda Memorial Second Division Football League ki ngasi sanakiba match na IKAC Irengbamna Tasko Kha Kunubu gol ani sinoda maiti piki Ta seri boy hozi makata nang sinong yo kiba ay nga sege paung lobise Environment Directorate ki phangkiba nga sigo kiba ay nga sa madinu jugi pauda khwaidiki sa kiba Celsius degree kunipal dasamik sino ahum Digi ingba Celsius degree mari dasmik sino mga nuksita yaw ising manin gisang maximum da sa mari putra mga dasmik ama mapal minimum da sa da kunitoy dasmik mapal nipaloy ki ngasi nong sukide ISTV News ki ngasigi editor's choice da Citizenship Amendment Bill CAB gi matang da lebaki lusing busing na tohaning busing ningthol lesem sana job yongna ton ba civil society organization sing na phongdok pa wa famamadi Chief Minister na thamliba ma ki pakhum Political party singi makoina tumina asum leibasi leibai student body sing amadi leibak miyamna yazaning de marebak mazati bu nungsibo oiragadi kholawasi Delhi da chalaga lawbiricho sidaisida lawbirano aikoi tat toba adugumba mayam nungsiba saba maikhumupa luchingba sing aikoi pamjadre notice ta leiba aikoi notice ki chief minister sing political party punama ruling opposition adu amta leitana notice ki leiba MP mayam sing chap manana koi phire am khakle paga mase koi thengna bagi matam ole migrants machine indigenous people machine dagi hanga lama matam masida masi india government na marak sida yamna chowirang tholok pa yaba bill lam khak pass thok bai basi koi manipur government na india government na tawaiba lalong amari lebai ba ngasi gi decision putting ma manipur government bai bi ba ngasi leibi ba MLA humfu loina na ngasi gi chief minister yauna masamuk na haiba bill si hando ko yamna mathok dai mayam na fill do kunju fill do we ai ko gi political career 70s dagi koi soira la khre hojik thaw soy electric sum thok na lang na bada soisel la bagi pressure ne heavy adu ngan thok na badi kan la ngari to sidai da kan je har gadi sarkar na moy sarkar thakta da thado kono ai gi isa gi leine ba import du ge hogiro ai gi isa gi leine ba labuk du ge hogiro adu erde koi dum karle nata dana ai na dom yon bani chai bu som da sarkar chai ni leire gadi kan mo Loisalo batang si muroi pausing amakana Maryland University ke yawa yaudana kanamate da citizenship piro haina Ministry of Home Affairs na phangdokre Citizenship Amendment Bill gi matang da wangno pok lamdam gi Chief Minister singa Union Home Minister ga mifam pangthokani toromado matam khare yethokre amasung Citizenship Amendment Bill gi mayok tanga sisu wakat mifam chatakre Ngasih di STV ni pizza Manipur pau mutang selo jere, mengtabi punopo, amukan aku jere.